Yum Manungda Tumduna Leiba Mapa Macha Ani Pulap Shiramle Mama Laikatnakhre. Yamna Tangna Thokpa Thokdok Amada Yum Manungda Tumduna Leiba Mapa Macha Ani Sor Phurmadigi Laikatnaba Ngamdana Sire Angang Adugi Mamana Aruba Phibam Laikatnakhre. Presna Phangwa Pawgi Matung Ina Thokdok Asing Asi Ayuk Sagolbon Tera Sabam Lerak Nomaithem Lekaida Thokibani Thokdok Aduda Laikhidraba Mioi Adugi Maming Huidrom Nanau Elias Aku Sahi Kuntraga Mari Apokpa Huidrom Gulamjit Kawi Lekhidraba Masanupa Adugi Mamingna Huidrom Heramani Kawi Sahi Tarahumdoini Mahak Saint Joseph School da Class 8 Khaktamak Tamliba Mahiroi Hairi Presna Phangwa Pawgi Matung Ina Ngarang Mapa Macha Pulap Yungi Ka Manungda Thong Thongnau Ronsinduna Mai Tiklam Laga Tungkhibani Aduga Ngasi Ayuk Thenglaba Phawba Hogonnaraktabadagi Imung Manungna Thongkaugduna Yenglubada Siduna Leromkhibani Angang Adugi Mama Huidrom Gitana Gyan Mangduna Lerambadagi Rimsta Pukhatuna Aruba Phibamda Laikatnakhre Makhoi Matau Karamna Shiramlibano Haiba Hajuk Phawba Chapchana Angmangamdri Adumakpu Oxygen Phangdabana Maram Oiraga Siba Oirongadra Haina Thajanari